Matamgi Manipuri Wari channel asibu tabiriba khwai pumnamakbu taramnok cheri ngasi amglobirasi left requite nifu mari subatangka somda amarna sinokfit tawna loyumbida yenglakpada hena hena ikaikre makhoigi mawang aduda thoibi nokfit tawna yengjeri lona loyumbi se kayada laibak fariba loyumbi nangbu aina kalaktaba ngamde koklin phabana ima chak charak labro ha ima buro chare chare aidi ithanta ga leibaga nganta nganta nak thonglaga chathui amuk sulama abani loyumbi se tapna ima chak loizare khara charaga hanbiro mama aduna harauna hoi hoi imongna hairabanina amar koklen phabadon silaktuna sir ai office da thabak khali hori halamagi hoi halamo Amar sa chakrabada mama duga punna koklen phaba chak chaminari mama duna su koklen phababu machada machadawna luna tawjai nangna karamba matamda luhonggadoriba khangdida imaidi khangdaba yaroi ko adubu rani na nahan nongma ma thengnabada kai kaino hairami adubu chumbro indum jana hairamdabani na chumlani hoi hoi nandom jana haibi illu nandom jana ne nangi phattaba karisu tawra yum panba haibase tungi khalaga panba ngaktani koklen phaban nokfit tawrai wadi khumudre athoi bidiwari da tarubada tarakliba pido lona taithokli asumna chak chaba sulureduna luyumbiga mama aduga wari sana hauri athoi bini shingpureduna koklen phabagi kada kakhalai thongdu tapna hangdoktuna changsilai table da leriba hidak tu lauraduna koklen phabagi manakta pushilai dada hidak chase thamo Athoibi dakta thamnaduna chatkiga tawbaga Athoibi kauzarakpadu nokfit tawna mamaidu leithorai kai haige koklen phaba magi begtagi paisa khara lawthoktuna Athoibi da pisilai Athoibi su ingangakna dada kaigi paisa no nangi tolobni aduga hayengdagi nahak mafamsida lakano dada kaino nangni famda tawribasibo nang karisu khangano aina tawrise nangi study da soirakani adunani aigi damakta nangna tawbikiba mayamda thank you koklen phabawa amatangangdana ka dudagi thoki athoi bisu thawai nungaitana paisa singdo table da thamladuna makhada kumtharai magi tawgadaba mathau singdo loishiladuna mayumda chatnabal tholai aroibo oina yimadu yenglamlaga nungaita gari thauraga chatkre asumna matam khara haukhre koklen phaba athoibida pau kaya faurakidre tawrakliba mawang aduda athoibidi hena awabe hengalai athoibi hoisu aroibe exam pikre koklen phabaga memigadi haina singnare haina news singda yaurakpada athoibidi kapna masi oiraba maleko aigi chaira harauni lauri chairak singase adubadada nangi tungi punsida awaba amatte yaudana layuko Hauzikti athoibi university da chatrabada mayumdagi hendoktre mamagi mating pangnaga laikre numidangi chak charaba matungda mama mapa makhoi punna TV yengminari athoibi tapna mapadon sinduna baba kari tawri cha tombe baba nahanmu ima ibani na babagi mingda lawshiluba lon singba loikraba singba loikre kari tawrage athoibi mapabu yengladuna Baba, ay babagi mapamda yamna lankre. Babada lankiba mayamduna ichilsina ngakpiyu haiba phawba ngamdre. Baba, nachabu warobigano. Karigi chana langadoribano mapa ama oina macha amabu matam chana ipana yengsiludre. Ipagi thoibi ipana nangbu warodi mapa amada adugumba wahaido haiba hongnabro. Ichana gyan tarakpase simuk harauba leitre. Ipana ichagi thabak amasu thirabani. Menia company gi mi khara kauri aduna nangsu yahongena makhoigi website ta loina leirabani ngarang dagi ne form thaba hore na haibani aduna yenguko athai binok fit tawna mapagi phone da puraduna magi kada ka khatladuna website ta changduna magi resume singdo makhoigi mail da thajinkhre athai bi koklen phababu amukhana uzaba phanglani khanduna harauzari Memisu koklen phabana mangonda interest pirakpa aduda tumina leiramba thamoi adubu phathajaba ngamjade makhoi ani luhonglani khanbada thamoi manasu kayada haraukhiba
Koklin phabana hairakpagi matung inna memi su pak amada ngairaga leiri athoi su mayumda leibado paring churaduna mathanta oirasu pak aduda lakli mafam aduda lakpada haukiba mamanabi singa punkiba singdo ningsingli mafam adugi phajaba singdu yengli athoi bina lapna famlaga leibado ubada changsila imemi athoi bina tra athoi bi kaurakli ba mai kaidi yengladuna mani je udaba kuire kaida chaluino sida sumlaini nangdi kanaga laino che ithanta lakpani kai kai di honari ge che yumda sumlai ngarang di thabak amagi form su thajinkre phai kanna honaga dabani ado luyum bisul hongkre nang ta dabro tai che ai heijing panumita makuyum na chalui adu che ai wam ta hangjage ba kari wano da koklenga pa fauna bra mabu karam tawrige faune ye nangadi fauna bra hoi nate khangde dai che dada ngasi phaba uhayam ta hairakte madi kari gi hairaktriba mana nangbu asuki matik nuksijabani aduga kari gi pau faraktride nangna mongonda kari hairuge iche kaisum hairude da aina di pau fauna na bohane adubu mana di nongmata fazana halakte marakta amuk pau faure adubu faudabani heli adu iche aina chingnaba malairi Memi hanglakliba wahang aduda pakhatlingai cherak aduda koklen phabasu yaushilai kuina urudraba nungsiba magi saktamdu uzabada athoibi mapukning nungsirai kanasu khangandana lona pirangdu taithokli koklen phabanasu mabu uzabada harauna kaurakadra haiduna khanjarubani adubu mana khallubaga ona tainari koklen phaba athoibi bu masak khangdaba magumna memi don sinduna memi kayam kuirage ngaiba aisu yumgi thabak tobada khara thengdokre saunu ko Saudi ado mama sakhang brayung athoi bini o athoi bi nok fit tawna nungari ba koklen phaba athoi bi gi wahangi pa khumpi dana meme asai da famlusira hoi yai famluse koklen phaba mang tharaga chatkibado memi sungak na matung inari athoi bi da su yeng balepte khara chathokduna faminari memi amadi koklen phaba tawriba matawadu athoi bi dinungai tana yengzari memi na Kaidorage nang na mafam sida kauriba sum koidaba su kuibatuda nang kauraga family bani ado koklen nang athoi bibu sengna kauraba nang na tauriba matause manu ngai ramgadra mimi ibani gi luhong base khara thujina batause hoi nang ya pambani ai kaisu haining balaite koklen phaba sor sang holaduna mimi ai handakse tension namle Nanga wari sanabada aina saurapa yaurakladi nang aibu waroganuko kari karamba tension haise kaisu natida thabakinida somdana Boris mayumda thoklani haiduna harauna airport manungda family masadu yoningmana khoirangle masu mapagi mahut sinduna makhoigi company pairabani nungsibimaga pau faunadaba kuirabani ma masana chattuna unarage khanduna leizarapani ashumna flight su landing tawraduna mayumda halai Mayum changlak tringaida makhoigi staff sing aduga punna faminaduna company adugi chawkhat thorangi wari kupna sanaraduna mayumda halai mamana mabu uzabada harauzai abembusu mabu uzabada harauzai Boris no fetawna ichandi masakna masak fazariba aidi khangludredana tabore sifau thijalabani kaidau thialino hena fazalu yadro mamada muk ansinduna Mama, bemase masak thizale haise nungsa daga thabak ka sualabo Masidi ba kadai dagi thabak suhan bano imana ne nan dana thamli bani nachal nupi se imana su nei babung da hairaga aikhoi company di holabani ngasidi nang lakani haibedida aina thabak ka handraba o ai lakpagi thabak ka kadaba makai yumda leiba ichan se nungsikreda mapana mu O yare khadang da thadaraga leire ipa di chak lamine pothaninge nangdi wadabra wadi da baba isa se yum tholopgi excited ori adu mama ekhoi ka hinjang thongge nga thongi lao Boris Tharauna mama mapa ga loina na chak charaba matungda pothadaba makai firol hongnaduna leisnana yauriba cafe du da changlai cafe du sumana kuina changamdabagira yamna olambadawna tawre Coffee order toramladuna mangak thangatana leisna leibra haiduna yenglibani adubu leiramdrei masado charang khoirang naraga leiri
Leisna hangadabasu leiriba staff singdo magi mathau tawnaribana hangadabasu tawtri. Staff amana serve piraduna magi mamangda fawraga chatkibaduda Boris nanghoraroi matagumna kayrumda hangzageba. Yani kay haibano hekta haibiyo. Mafamsida Leisna kaubi nupi ama yawbado ngasi laktabra. Nupi adu khara chamamnana Leisna kaubi haiba. Hoi, Leisna kaubi ama. Staff amana thuna changsilaktuna nang Boris. Hoi, ai Boris, mabu ngasi laktabra. Masida thabak tokiba thahumdi hairakle. Mabu kaida tawkhrage. Ma mania fashion da thabak phangkre. Somga paw phangnadabra. Hoi, ai yum tholaktaba chahi ani muk suzari. Magasu ka hena paw phangnaba ngamdri. Thank you, yam nungaizari. Boris chuna mania fashion ni mapanda lepli. Manungda changi tawringai cherak aduda Leisna fonda wari sanaraga tholakpada nokmi tawrai. Fonda wari sanaba loraduna makoigi office ki nakanda leiriba cafe mada changsinkibaduda masu thuna changsilaktuna famli. Leisna sumagi chanabadu chana mamaidu leithorakpada Boris manba ama leirambaduda munna yengli. Magi matawaduda Boris nungshiba masu fawrai. Leisna thuna fondo puthokduna Boris thariba number duda call tawri. Boris thuna paikhattuna. Hello. Leisna khonjal do tabada pirang sentharai. Khumbadi ngamda fondo pairaga peri tawduna yenglakpada Boris nungaitana yenglai. Leisna fam nambadagi thuna hogatuna cafe dudagi chenthokibado Boris tanarai. Leisna cafe dugi matai oirapna kachinama leibaduda changsinduna tarakliba pirangdo taithoknaba honaringaida Boris na magi lengjumda thenglakpada konsinduna khangba ngamdana hikna kablai. Boris nokmi tawduna nungsibi magi makokta tapna nanthabiri. Leisna kapayaba kaplaba matungda peri tawduna makhut aniduna pendaba mayam aduna furi. Boris nokmi tawduna konseli. Nangingonda waroriro paw faroktina saugano igonda aisu nanga paw fawnaningmani ado upai leitabagi paw faroktabani adugam chawraga kapido kaigino mi mamangsida ikaizabna lori se thado mina mu kari tawbu mankini. Leisna tapna thadokladuna luktharaga lei Boris sunokfe tawna nang pung kya faw sida leiduino pung 5 phawni. Oh fare aduri chango aisu ngasi yorokpani nang unaningdana nanakta laklisi chango. Horen ay lawbalagi sida Joska bega karambada lege. Sidadi abi lege. Leisna nokfit tawna manungda changhaure Boris na gari mamai lege tawrakpada Prem gi gari thausilakpaduda. Prem su kanano khaladuna yengthorakpada Boris leplaga leirambada gari da thuna khamladuna kinna thili. Boris noklaga mi mamangsida naine sakfazaba natida adukyamna kuina paw fawraktridubu kaigino haibinida. Kaida chatlino sida thabamgi lakpani nangdi nupi una laambani ado tomdi paw fawnadro fawnaiye kaina beyade khoidi. Oh ado ai nongma noida fazana laki langban thagi nungsase yae chaluki. Somnana thoibidi sakraba nungsa maraktuda naitom phamli. Koklen phabasu dabanati uribani adubu magi nungumna kankraba thamoiduda kanana muk laktuna thugai gani. Ngamlaroi thugaibasu awa chaina khangzabasi natana athoi bibektage phone do puthoraktuna Mina thariba number da call tawshili. Hello Mina taye nang kaida lege office da leibro leitiye kari tarage angang di school chatkibro ngasi di suti ne na yumda leye kari tarage. Oh angang du puraga nang katupak da lakero kari lerage. Mina athoibigi sor chawna holakpaduda gyan taraduna machanupaga loinana mafamaduda yaushilai. Sakraba nungsa maraktuda naitom phamlibadu uraduna chensilai. Karino thoi nangna tawriduboduda law urumda famluse. Athoibi yengliba mit yengadu hongdana famli Mina sure athoibina yenglibado Mina nangakna athoi adagi sibu koklen phaba natro kananu mana nupi amaga faminai sibo. Nangna sida kaidorino lao sida nungsa yam sare lao. Mina athoibigi khudang pairaduna chingladuna khara urum oiba mafam amada famli. Hayo thoi nang kari toroge nang kyam kuirage asumna nungsa da lerakpa hayo. Mina asing manungsiba haibase yamna magul leirami. Nungsibagi wahanthok khangludaba chaina kaya ama ifamda phangli. Nungsibase asuk yamna waramgani haiba
ꯑꯩ ꯊꯥꯖꯔꯨꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯪꯂꯦ ꯑꯩꯁꯨ ꯆꯩꯅ ꯃꯩꯁꯥ ꯀꯌꯥꯁꯤꯡꯁꯦ ꯑꯩꯁꯦ ꯀꯌꯥꯝ ꯐꯠꯇ꯭ꯔꯕ ꯃꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯏꯀꯣꯛꯊꯛꯁꯤꯗ ꯊꯥꯡꯒꯠꯄꯤꯔꯤꯕ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯅꯥꯒꯤ ꯃꯐꯝꯗ ꯂꯤꯔꯕꯁꯨ ꯊꯥꯕꯤꯅꯕ ꯂꯩꯔꯔꯣꯏ ꯑꯩꯁꯦ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯃꯤꯔꯥꯏꯈꯤꯕ ꯆꯩꯕꯤꯈꯤꯕ ꯉꯥꯡꯕꯤꯈꯤꯕ ꯀꯌꯥꯁꯤꯡꯗꯣ ꯃꯥꯁꯨ ꯋꯥꯔꯝꯒꯅꯤꯀꯣ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕꯒꯨꯝꯅ ꯃꯥꯒꯤ ꯊꯃꯣꯏ ꯑꯩꯅ ꯃꯁꯛ ꯈꯪꯕꯤꯈꯤꯗꯦ ꯑꯍꯦꯟꯕ ꯄꯥꯝꯂꯤꯕ ꯊꯃꯣꯏꯁꯤꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕꯤꯈꯤ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯜ ꯈꯪꯂꯨꯗꯕꯅ ꯐꯪꯂꯦ ꯉꯁꯤꯗꯤ ꯆꯩꯅ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯨꯕꯅ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯜ ꯈꯪꯂꯛꯄ ꯃꯤꯀꯨꯞꯁꯤꯗ ꯑꯩꯅ ꯅꯐꯝꯗ ꯇꯧꯖꯈꯤꯕ ꯄꯥꯞ ꯑꯗꯨꯅꯅꯤ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯤꯡ ꯑꯁꯤ ꯏꯁꯥꯅ ꯆꯨꯈꯤꯕ ꯃꯩꯔꯤꯅ ꯉꯁꯤꯗꯤ ꯑꯣꯠꯂꯔꯦ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯔꯤꯅꯣ ꯊꯣꯏ ꯅꯪꯅ ꯉꯁꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯕꯣ ꯃꯤꯅꯥ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯅꯪ ꯃꯥꯒꯤ ꯃꯐꯝꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯖꯅꯕ ꯃꯐꯝ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯀꯔꯤꯕꯨ ꯍꯥꯏꯔꯨꯒꯅꯤ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯋꯥꯍꯩ ꯑꯃꯠꯇ ꯀꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯊꯣꯏꯕꯤ ꯃꯐꯝ ꯑꯗꯨꯗ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯛꯅ ꯀꯞꯂꯤ ꯇꯧꯐꯝ ꯈꯪꯗꯅ ꯁꯣꯝꯗꯅ ꯀꯣꯛꯂꯦꯟ ꯐꯥꯕ ꯃꯦꯃꯤꯒ ꯃꯐꯝ ꯑꯗꯨꯒꯤ ꯎꯔꯨꯝ ꯑꯣꯏꯕ ꯑꯗꯨꯋꯥꯏꯗ ꯐꯝꯂꯤ ꯃꯦꯃꯤꯅ ꯀꯣꯛꯂꯦꯟ ꯅꯪ ꯄꯥꯄꯨꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯔꯤꯒꯤ ꯑꯩꯅ ꯄꯥꯄꯨꯗꯣꯏꯕ ꯅꯠꯇꯦꯅꯦ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯊꯣꯏꯕꯤꯗ ꯎꯠꯂꯤꯕꯁꯤꯡꯁꯦ ꯀꯔꯤꯅꯣ ꯅꯪꯅ ꯃꯐꯝꯁꯤꯗ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯝꯂꯥꯟꯕꯤ ꯑꯃꯒꯨꯝꯅ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯃꯦꯃꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯦ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯂꯤꯔꯔꯣꯏ ꯈꯟꯈ꯭ꯔꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯃꯥꯒꯤ ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯂꯣꯏꯕ ꯅꯥꯏꯗꯅ ꯏꯔꯤ ꯉꯁꯤꯁꯨ ꯐꯔꯦꯁꯦ ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯦ ꯂꯨꯍꯣꯡꯕꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯀꯃꯥꯏꯅ ꯀꯔꯤ ꯇꯧꯕꯅꯣ ꯀꯃꯥꯏꯅ ꯍꯣꯡꯁꯦ ꯍꯥꯏꯕꯅꯣꯕ ꯍꯣꯏ ꯏꯆꯝ ꯆꯝꯅ ꯍꯣꯡꯁꯦ ꯑꯩ ꯌꯥꯝ ꯍꯦꯟꯅ ꯗꯦꯀꯣꯔꯦꯠ ꯇꯧꯕꯗꯣ ꯄꯥꯝꯗꯦ ꯐꯔꯦ ꯑꯩꯁꯨ ꯌꯥꯝ ꯍꯦꯟꯅ ꯆꯥꯎꯅ ꯇꯧꯕꯗꯣ ꯄꯥꯝꯗꯦ ꯃꯦꯃꯤ ꯅꯣꯛꯐꯦꯠ ꯇꯃꯛ ꯇꯧꯔꯛꯏ ꯋꯥꯈꯜꯗꯅ ꯀꯣꯛꯂꯦꯟ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯐꯨꯝꯂꯤꯕ ꯆꯩꯅꯥꯁꯦ ꯀꯔꯤꯅꯣ ꯏꯐꯝꯗꯗꯤ ꯈꯪꯍꯟꯕ ꯌꯥꯕꯅꯤ ꯑꯗꯣ ꯃꯦꯃꯤ ꯄꯨꯡꯁꯨ 3 ꯇꯥꯁꯤꯟꯈ꯭ꯔꯦ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ ꯍꯣꯏ ꯑꯗꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯒꯦ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯥꯛꯀꯦꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯑꯗꯨꯒꯤꯅꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯜꯂꯝꯃꯒꯦꯀꯣ ꯀꯣꯛꯂꯦꯟ ꯐꯥꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯦꯃꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯗꯨꯅ ꯃꯊꯟꯇ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯤ ꯑꯊꯣꯏꯕꯤꯅ ꯑꯩꯕꯨ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯃꯦꯃꯤ ꯊꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯑꯊꯣꯏꯕꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯤꯅꯥꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯈꯪꯕꯅꯤꯅ ꯄꯨꯊꯣꯛꯈ꯭ꯔꯕꯅꯤ ꯁꯣꯝꯗꯅ ꯔꯥꯅꯤꯒ ꯔꯤꯇꯥꯒ ꯀꯦꯐꯦ ꯑꯃꯗ ꯎꯅꯔꯤ ꯔꯥꯅꯤꯅ ꯔꯤꯇꯥ ꯑꯩꯗꯤ ꯍꯟꯗꯛ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯗ ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯍꯣ ꯑꯩꯁꯨꯅꯦ ꯑꯗꯨ ꯂꯨꯍꯣꯡꯕꯗꯤ ꯆꯥꯎꯅ ꯍꯣꯡꯁꯤꯀꯣ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏꯅꯦ ꯃꯈꯥꯗ ꯑꯉꯥꯡ 2 ꯂꯩꯕꯅꯤꯅ ꯑꯉꯥꯡ 2 ꯑꯗꯨꯅꯁꯨ ꯃꯌꯥꯝꯕꯁꯦ ꯂꯨꯍꯣꯡꯍꯟꯅꯤꯡꯕꯅꯤ ꯍꯟꯗꯛ ꯊꯥꯁꯤꯗ ꯊꯨꯅ ꯍꯣꯡꯅꯕ ꯇꯧꯁꯤꯀꯣ ꯁꯣꯝꯗꯅ ꯀꯣꯛꯂꯦꯟ ꯐꯥꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯟꯗꯨꯅ ꯋꯥꯈꯜ ꯄꯣꯊꯥꯅꯕ ꯍꯥꯏꯗꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯌꯨ ꯕꯣꯇꯜꯗꯨ ꯂꯧꯔꯗꯨꯅ ꯊꯛꯆꯤꯜꯂꯤ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯄꯔꯁꯇꯨ ꯄꯨꯊꯣꯛꯇꯨꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯎꯍꯟꯈꯤꯗ꯭ꯔꯕ ꯂꯣꯟꯅ ꯀꯥꯞꯈꯤꯕ ꯑꯊꯣꯏꯕꯤꯒꯤ ꯐꯣꯇꯣꯗꯨ ꯄꯨꯊꯣꯛꯇꯨꯅ ꯗꯗꯥꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯊꯣꯏ ꯑꯗꯨꯕꯨ ꯗꯗꯥꯗꯤ ꯑꯀꯟꯕ ꯊꯧꯔꯤ ꯑꯃ ꯄꯨꯟꯁꯤꯟꯕꯤꯈ꯭ꯔꯦ ꯗꯗꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯊꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯔꯥꯅꯤꯁꯨ ꯔꯤꯇꯥꯒ ꯎꯅꯕ ꯍꯜꯂꯛꯂꯗꯨꯅ ꯀꯣꯛꯂꯦꯟ ꯐꯥꯕꯒꯤ ꯌꯨꯝꯗ ꯗꯥꯏꯔꯦꯛ ꯂꯥꯛꯏ ꯗꯣꯔꯕꯦꯜꯗꯣ ꯈꯤꯡꯂꯤ ꯃꯦꯠ ꯑꯃꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯏ ꯀꯣꯛꯂꯦꯟ ꯐꯥꯕ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯈꯤ ꯑꯟꯇꯤ ꯁꯥꯔꯒꯤ ꯀꯥꯗ ꯂꯩꯍꯧꯕꯅꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯔꯥꯅꯤ ꯀꯣꯛꯂꯦꯟ ꯐꯥꯕꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯏ ꯊꯣꯡ ꯑꯗꯨꯗ ꯊꯤꯜꯂꯤ ꯀꯣꯛꯂꯦꯟ ꯐꯥꯕꯁꯨ ꯃꯤ ꯂꯥꯛꯂꯦ ꯈꯪꯕꯅꯤꯅ ꯄꯥꯏꯔꯝꯕꯁꯤꯡꯗꯣ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯏ ꯏꯟꯗꯣꯝꯆꯥ ꯂꯥꯛꯏꯔꯣ ꯍꯣꯏꯅꯦ ꯂꯥꯛꯏꯅꯤ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯁꯨꯝ ꯏꯁꯥꯁꯦ ꯋꯥꯈꯜꯁꯦ ꯐ꯭ꯔꯦꯁ ꯑꯣꯏꯔꯨꯒꯦꯅ ꯆꯠꯂꯨꯕꯅꯤ ꯑꯣ ꯐꯩ ꯁꯨꯇꯤ ꯂꯩꯕꯗ ꯀꯣꯏꯒꯗꯕꯅꯤ ꯑꯗꯨꯕꯨ ꯀꯣꯛꯂꯦꯟ ꯉꯁꯤꯗꯤ ꯑꯩ ꯅꯪꯒ ꯋꯥ ꯑꯃ ꯈꯟꯅꯅꯤꯡꯉꯤ ꯏꯟꯗꯣꯝꯆꯥ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ ꯀꯣꯛꯂꯦꯟ ꯏꯟꯗꯣꯝꯆꯥ ꯅꯪꯒꯤ ꯈꯟꯕꯗ ꯑꯍꯤꯡ ꯇꯨꯝꯕ ꯉꯝꯗꯦ ꯏꯆꯦꯗꯨꯅ ꯅꯪꯕు ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯔꯝꯃꯤ ꯏꯆꯦꯗꯨꯕꯨ ꯀꯥꯎꯕ ꯉꯝꯗꯦ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯂꯥꯛꯂꯗꯨꯅ ꯏꯆꯦꯗꯨ ꯌꯥꯝ ꯍꯔꯥꯎꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯣꯛꯂꯦꯟ ꯅꯪꯒꯤ ꯊꯃꯣꯏꯅ ꯌꯥꯔꯒ ꯍꯥꯏꯔꯛꯂꯤꯕ꯭ꯔꯥ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯕ ꯄꯨꯝꯕ ꯅꯆꯥꯅ ꯏꯟꯖꯔꯒ ꯂꯥꯛꯄꯅꯤ ꯀꯔꯤꯒꯤ ꯑꯃꯨꯛ ꯆꯤꯡꯅꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯂꯨꯍꯣꯡꯕꯁꯦ ꯍꯟꯗꯛ ꯊꯥꯁꯤꯗ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤꯀꯣ
ꯔꯥꯅꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯀꯣꯛꯂꯦꯟ ꯐꯥꯕ ꯉꯛꯅ ꯌꯦꯡꯂꯛꯏ꯫